Handak FIFA World Cup 2026 ki oina quarter final match sanaba mari mak loikre semi final gi team loina set tawol loikre tare ko semi final match ta ahamba semi final lady basi France versus Spain aduga ani suba semi final match ta England versus Argentina thengnaragani ngarang ahing nongai matung pung ani makhai da sanakiba match amada England versus Norway haiba match asi extra time da England na Norway bu 2-1 da Mighty Bapi Kibani, Masigi Matung Ayuk, Narang Ayuk Punktok Makai the Sana Kibasi, Argentina versus Switzerland, Masisu extra time is Saki, Argentina and Switzerland with 3-1 the Kakibane. Switzerland high but Timasi, 100 World Cup key winning with the Makosi defense, Adukimatic strong over midfield su, Adukimatic Fazana Sanaba, physically su Moisi, Yamna, Adukimatic laying man strong over Timamo in the Miam Lonary, Adunabu round of 16 the Colombia. South America gi fazab team mama miyam na expect tong ba Colombia si quarter final sanga ga Argentina ga thengna ba ya heba gi miyam na expectation tong ma du makoi na extra time da puduna penalty shoot out counter ma tu na Colombia si mai thi ba piram maga miyam gi asa je kahen khibani Colombia lehokhi aduga handak quarter final sida Argentina thengna matung akan lamba tongna matung da defense adugi matik red card ama saraga mogi 10 men ga Argentina gi 11 ga sana basna moisi fazana defense tawya ba tawkhi adu extra time da 3-1 Argentina na kabani match asigi chawrakpa moment review matek amtang thamjage match asigi yamna ngalinge minute 10 surpa swais da Argentina na corner ma fangki haiba corner kick asi Messi na korkpa matam stage da midfielder Alexis McAllister na heading tawsindana 1-0 goal si 1-0 da lead tawki match asigi in ball position si Argentina na 59% oya tuga Switzerland na 41% ni yellow card si ahum aduga red card ama fangki Switzerland gi oina red card ama fangaka mogi striker embolosi send off tawkhibani Argentina na goal ama lead tawbadagi matung dagi Argentina si moji defensive oina sanak padong tawi aduga haiba sigi tanja laroga Switzerland na 67 super minutes swatch days da moina goal si equalize tawkhiko goal si moina handokhibi maram si Argentina gi mogi khusana si khoigi goal ama chanchila matung da mogi defensive adum sanaba aduga midfield sisu nghaltina ball je lose to ball je position da laiba ngamdabadagi maram oiraga haiba goal si handokhibani haina launai aduga Switzerland gi oina yamna maruiba moment moigi laibak thiba haigadra 72 suba minute size da striker embolozina khoigi fake diving am tawruba khoigi tusanna ba haitare haiba sina maram oiraga mahak send off tawki maramdi match asi mamang da mahak si Leandro Paredes Argentina gi midfielder oiriba Paredes da mahak na foul ma tawrubagi yellow card charaga laibani adubu haiba 72 suba minutes da Paredes ka mahak ka mayuk na matam da Paredes na mangonda thengba leite suba leitabi da mahak na khoi fake diving ama khoi yellow book tawya na Paredes da book tawna ba mahak na fake diving ama toksan kibani haiba si khoi gi VAR na intervene tawba yengla matung dagi di mayam na fazana uba khangmangam me madudi mangonda thenguba leite suba leitabi da mahak na fake diving tawbadagi haiba yellow card asi Paredes ta hana piram madu mangonda ani suba yellow fangbadagi embolosi send off tawki masidagi di Switzerland gi wena yamna khoigi match si pona na ba khoigi maram achoba moiki masina sumak si yamna ningamdana kapaga mana langjiru maral dui matungina maksi field lagi mapan thokhi ai tare ko normal time bokta khoi score si 1-1 leibadagi Argentina na su makata na goal chan mangam dabadagi game asi extra time de satki akhoi gi Switzerland si fazana akhoi gi mi tara oiga sumoji defense aduki matik fazana ling na sanaki hai tare ko second half extra time samaga try thui suba minutes da Argentina gi substitute oiriba striker Flaco Lopez na fazaba assist amada Julian Alvarez na fazaba shot ama lakdona khogi goalkeeper gi right side top corner da goal ama chanki ko masi goal si challa matung dagi di Argentina na 2-1 lead tawkhre aduga haiba goal asi su Julian Alvarez ko na handak ki world cup ki na ahan ma goal ni goal asi adugi mati fazana chanki fazai top right corner da banger oina shoot toksan khibani aduga goal asin sumar morga mahak man of the match ta ki ko haiba goal si challa matung da match loigada 120 plus injury time da khogi Argentina gi midfielder Thiago Almada na ball pusalaga kausil lakpa matam stage da goalkeeper dagi deflection lakpadu striker oiba Lautaro Martinez na goal amaga musanjanjana 3-1 da ka ki ko match asi hausi Argentina si semi final da England ga thenagani aduga Messi gi career da England ga thenagadu basi handaki sina ahamba oiri
World Cup ki semi final da ado yamna interesting ogani yamna yengba su nuaigani adu ki matik intensity wangani ado kari karam thoba haibu su mayamna ado dongi comment da thamiramo adu ngarang ahing nungai matung pung ani makhai sanakhiba England versus Norway gi haibu sisu review matek amatang ai mod na thamjaram ge haibu match asigi Norway gi oina ball position 48 aduga England gi na 52 shot on target Norway na 4 England na 8 yellow card Norway gi player ma saki aduga England gi di amata saki de haibu match asi yamna discipline line na yamna fair on sanakhiba match amane haina ai mod ta laujai haibu match asi sanaba horpa 36 super minutes da Norway gi midfielder oriba Martin Odegaard ki assist samada Sales group na magi left foot na khoi right top corner tam na koksalakpa ball amada haiba si goal on thok na khoi Norway na 1-0 da lead tawki aduga masi matung goal si ani suna chanjan ba yaba moment faza moment ama khoi chances sama haiga di 44 super minutes da amuk ka hana khoi Martin Odegaard sina faza ba assist sama lamna kokhalakpa ball ama khoi striker oiba Sorlot na ball si pusalakpani pusalakpa ball si khoi mana di goal oina khoi onthokpa yabi chances si niam na leibana somda Haaland jisen khalai Haaland jide mana ball lo kari umba khaido umbo ibata agadi mangon da piram boy ibata agi goal si chances si aduki mati wang leibane Haaland na goal chanba yabi chances adu bu mang na ball du somda khaidro koi mahota mang na khoi somda defender sing mayam thomjelak matung da ball adu arima da koksin badagi haiba phajaba chances asi mangan ki masisu Norway na pohubagi achu maram ma oiri ha mamang da khoi England sisu khoi goal si handok du ya de equalize to da ya de habi mata gum sanakpa matam asida ha mamang 45 plus 2 injury time stage the England gi player Anthony Gordon gi phajaba assist samada Jude Bellingham na haiba tanja si mangan ba ya de haiduna magna phajana carry troga magi left foot na kokslaga haiba goal si equalize tawga Norway ga England ga goal si 1-1 da laiki masigi matung 55 super minutes da go Norway gi corner kick ama phangduna Norway na goal ama sanki haiba goal si chala matung celebration lor matung da VAR na intervene taw yenga matung da di akhoi gi striker oiba Norway gi striker Helen jina England gi number 8 da akhoi gi ball si kauk tingi mamang na mangon da push tawga khoi into ga long na ta ba gi video ma oki masina marum ga goal si diswallow tawki goal si lawki de masisu khoi gi match asi poba yabagi match asi pohubagi achoba maram amani Norway na pohubagi achoba maram amoina lawnadi 1-1 draw oira matung dagi match asi extra time tam sakhi extra time sana borokpa 93 super minute size da England gi Morgan Roger na labna yamna fajaba kick ball ama kokselakhi yamna safukana haiba ball asi Norway gi keeper Nelen na sep tawba ngamogdabdagi haiba si deflection lakpadagi ball adu faba ngamogdabdagi Bellingham na magi left foot na ani suba goal chansin ki aduga 2-1 da khoi England na lead tawra sakhi masi matung da gedi game asi England na khoi dominate tawba attacking je adugi mati khenjel lakhi aduga fajaba ball mayam amsu Norway tamna kausilaki adubu Norway keeper fajana save tawki masi matung da gedi Norway na goal si handokpa ngamdana 2-1 da moi lehogi ko Norway gi oina 1998 ki matung da ahan ba qualify orak pasida hanaki World Cup ki campaign si asumna smaina moi si changkani habsi miyamna thajabagi wangmadani makoina linga team mayam ma inturame Brazil buk yauna moina round of 16 da inturo matung da quarter final changjalaini quarter final da England ga thengna basida England si thak ni khai akhoi gi moina ka ge buk tawki ko mogi asoiba khara dagiri moi lehauki maramaduna Norway team asi mathang lakadrba major tournament Euro da su fajana perform torkani aduga World Cup ta su mathangi World Cup ta moi si asoba moi si miyam na khut thekpa paba yaba team ama oikani habsi ai mod oina thamjage ado hojik World Cup si loge da match si semi final match ani ga third place ka koi final da ngai sele aduna mayam su haiba matching asi miss to biganu loni yengbiu sahi mari matung da amuk lakpane World Cup si football fencing ki oina do yamna nuai gani ko sanagadru semi final ani su adugi mati interesting oigani ngasi ki damakta di video si swai dalu sinjaragi aduga mathangi video muk miyam ngai biram muthagatchari